Polytechnic Imphal gi Maheiroi amana Saba lol chamaga kun Ngangba Ngamba AI robot Utkhre. Government Polytechnic Engineering College Takilda 6th semester tamliba Maheiroi Thokchom Dayanandana Manipur gi ahanba oina Artificial Intelligence AI robot ama saduna robot aduna tawba ngamba mathausing miyamda Utkhre. Ngasi Saba loiraba AI robot aduna lol language chamaga kunmuk ngangba ngamnabagi pandam thamli adubu hauzik faubagi oina Maiteilon yaudana tongan-tonganba lol kuntramuk ngangba ngamle Maiteilol su ngangba ngambagi khudong chaba adu athuba matamda fanghanaba hotnari hairi AI robot asi mioibagi interaction tawba ngamhalli amadi mi masak khangbasu ngammi Haukiba chahi Englishing aniga taramarida Disney movie na puthokpa Big Hero 6 haiba film asi yenglubadagi thauna ama haptuna madugi wakhalonda AI robot asi sabagi wakhal lakibani haiki Polytechnic Engineering College ki principal Tayanjam Chandra Kumar na puthorakliba robot asigi matangda hai chahi kaya changna mahakna mahai tamanduna hotna jarakpagi mahai ngasidi mahaki aningba adu khara makhai di fangle haina lawi Robotic features ki matangda khangnaba makhatana mahai tamthaningbagi wakhalon leibana tungda tarakadaba thabak toram khudingmaktasu mai pakpa oinaba yaifa mangol piki Amadi Maheiroi asina hotna jariba sida Manipur miyamna henna thongna hapiduna pukning thogatminasi haina miyamda appeal tawki